ngasi numidang waramda phonggiba pausesing da yawba headlinesing mayamda pawdomjari Hornbill gi TV reporter ama sakhangdaba singna nongmaina kaplamle pathok taminase Manipur gi Sanapati district pangthokpa flower festival amagi pawloba lakpa Hornbill TV gi reporter Deep Saikia sakhangdaba singna nongmaina kaplambadagi sokle report amagi matung ina Sanapati district ki Lai village da Saikiana festival ge pawloba lakpada sakhangdaba singna nongmaina kaplambani hairi Saikia gi segrak amati makhongna nongmai maru amamam panduna sokpadagi manak nakpa layeng sangda pukhatuna laikanakhi thodok adu hek thokraba matungda khunja mayam horoktuna thodok adu da chenabani haina singnaba mioi ama fakhi pharba mioi adu makhata na wahang pawang sathabagi damakta police ta senakhre police na thodok asigi matangda FIR ama register tawkhibaga lonana nongmai kalam liba mioi adu gi masak khangdoknaba honari Sanapati da pangthokpa flower festival gi pawloba satkhiba dif saikiada sakhangdaba singna nongmaina kaptuna attack chatharambagi thawang adubu Hornbill TV gi maikaidagi akan mamongda yaningdaba phongdorakli Hornbill TV gi editor na thadorokpa cherol amana hai paumi singna leibak myam gi mit nakong oina mathau tawduna khudong thingai oiba thodok sing I paw myam da matam chana phanghanduna lakpani Deep Saikiada nomaina kaplambagi thodok asi press ki maning tamba amadi democracy da hakthingna attack tawbani haina lopam thoi democracy chatpa lebak amada paumi amana akiba leitana mathau ningthina pangthokpa ngamdaba haiba si khwaidagi lebak thibani awang nongpok lamdamda paumi singi mathakta ka henma thawang toina chatharakpa asi nunangba oningai ni haina palladuna cherolasina hai paumi singna masagi mathau pangthokpada maikai kyadagi kyan khanghanbagi thawang chatharakpa maramna mathau ningthina pangthokpa ngamdabagi phibam amada leiri Sanapati district ta thokiba thodok asigi matangda Nagaland Laingak Manipur Laingak law enforcement agencies sing amadi mari leinaba authority pumnamakna mapung fan investigation chathabaga loinana thodok asida chenariba mioising maralgi matik sawa serak phangan phamthoi mathau pangtholiba pawmi amada attack chatharakwa ga mari leinana authority singna tuminna lesson phamthokte haina so jerola sina phongdorakli marathana channel asidagi mitna kong oi kanai khanbiragadi adomna subscribe like amadi share tobiramu hoje paw makhata si makhata ba pawda Meitei gi wari sanabda yaokhiba Thadou gi luchingba Assam da nongmaina kaptuna halamle Meitei yauna kuki CSO kayana akan mamong da kandem tawnarakre Manipur da hojik thokliba kuki Meitei gi lanjau asi loisinanaba thawna leina Imphal da laktuna tampak ki CSO kaya ga wari sanabada yaokhiba Thadou Literature Society Assam gi chairman Nakam Jomhau sahi yang khaimapan ngarang numidang kuki militant kharana Assam gi Karbi Anglong district ta leiba Songhang village Mangjada leiba mahaki mayumdagi faduna puraba matungda tamthina ot nairaga nongmaina kaplaga hatok lamle hairi mafam adudagi phangba pauna hai ki RA gi Kedar Singh oigani haina singnaba kuki khulai paiba kharana mahaki yumda sangsilakhi amasung numidangi pung 3 makhai rom tarakpada wari watai kyamarom saraba tungda tamthina phuba horakhi hairi madugi tungda mahak nongmaina kaptuna halambani hairi Thadok asigi matangda Assam police na FIR ama lokhatpaga lonana miat aduda chenariba khongul libagi thabak chathari panba yabade handakta Thadou NP gi mioi 33 na saba mihut kangbu ama Imphal da laktuna tampak civil society organization singa ing tappa puraknaba wari sanakhi amasung nakalani gi marakta yanaba wafam kaya amaso leikhi mifam adu Ministry of Home Affairs na silakhi bani hairiba khongchat aduda leikidraba Thadou gi luchingba Nakam Jomhau asisu yaokhibani hairi Thadou Literature Society chairman asibu kuki militant singna tamthina hat khiba Thadou adu pangdabagi thawong ni haina Thadou Students Association General Headquarter na akan mamong na kandem tawkre TSA ge Secretary General Thanmil Lun Haukip na Thadou pachiro lamana hai irang asibu loisinna bagi pandamda handakta Imphal da pangthokiba mifamda saru yakhiba Nakam Jomhau asi kuki militant singi target oiduna lakhibani ing tappa thugaiba pamba singi mayukta mahakna thona fana lepki mahakna Thadou Literature Society Assam gi chairman oibada natana Thadou gi lol amasung literature culture bu chakwat hanaba chokthaba naidana honarakibani furup singi marakta nungsi chanana hingminaba pamba singbu tamthina hatokhiba haiba si yamna pangdabagi thawongni makumba luchingba ama leikidaba haiba si Thadou furup kida natana ing tappa pibam hanjil hanaba pamba furup khudimaki achouba
ꯃꯥꯡꯖꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯅꯥꯏꯀꯥꯝ ꯖꯝꯍꯥꯎꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯣꯄꯔꯦꯇꯔ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯥꯁꯅ ꯈꯨꯔꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯝꯐꯥꯜꯗ ꯍꯟꯗꯛꯇ ꯊꯥꯗꯧ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯊꯧꯅꯥ ꯐꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤꯗꯃꯛꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯏꯝꯐꯥꯜꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯣꯒꯁ꯭ꯠ 19 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯆꯪꯖꯔꯛꯅꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯃꯃꯥꯡꯗ ꯋꯥꯔꯅꯤꯡ ꯄꯤꯕ ꯂꯩꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ